Manipur top channel dugi video amta update tawjage ngasi nungthil phong basi phongda February gi tang mangada video se update amutanga nauna tawjage ngasi phong basi phongdagi pokpa kuidriba angang ama hundok lamle Imphal East ki manung sanba thambal khong sabal laikai da haukiba set amagi numidang pung 9 lom taba matamda kanagumbana hundok lamba pokpa kuidriba angang nupa masa ama lairamle heiri lamdam asigi miyamna angang adu lokshilaba tungda porompat police ta khusin narakpaga loinana makhatana Imphal East ki sideline amadi SAA Imphal East ta sinnakhre heiri kanagumba singna angang asigi damakta claim tauninglabadi tha anigi manungda matik sabu khudam sangdam piduna tawrakpa yagani hainasu boxi asina makhatana phungdurodi aduga mayam sinjoi soiduna video asibu nungsi biduna share taobiyu pipum kudimak yobinamagi damakta si haraga video si sailu sinjarage. Thank you.